Ahambada Maroiba Pau Pizare. Chief Minister na Kangla Nong Tukthongda Maidingo Narasingi Mitam Maikum Hangokre. Amadi Androgi Akoibada Lailiba Ningsing Kubum Singh Semjin Naba Project Sangakre. Krumzare Dayapati SENJAM na Hausik Nungtidil Poni TV Prime Time News Pijare. Aikoi Ithona Paraba Ipa Ipu Singh Ningsingba Amadi Lat Pahaibasi Macha Masu Oiba Aikoi Thaudangni Haina Manipur gi Chief Minister N Biren Singh na Kangla Nongchuk Thongda Maidingo Narsingi Mitam Maikum Hangdokpaga Mari Lainana Phongdokre. Mahangna makha tana haikibada Manipur na India da punjingai matamda Manipur bu state ama oina ngak selamba thauna faraba ipa ipu kayabu ningsingba haibase aikoi gi tangai fadraba ithongni adungai chahi tarit khundakpagi matamda awasingna lamdam asagi nupa kaya hatke nupi oibi kaya gi ikai khumna manghankhe asigumba awasing asibu taktokhiba mayok nakhiba thauna faraba narsing maharashpu sakhangba utuna mitam asi kanglagi senglaba mafum asida khinbani Ipa Ipu Singna Wana Ngakpiram Lamba Lamdam Asi Amata Oina Nuksi Chana na Furuk Masal gi Marakta Khetnaba Haibadu Thamdana Aikoi Punang Ngakminasi Haina Apil Tawkhe Azadi ka Amrit Mahotsav ki Manung Chana Department of Arts and Culture Government of Manipur na Sinduna Manipur lengang na paikhatliba numit chamani ki action point gi Manung Chana Puwari ga sagon na ba mafam ama oiriba Androgi ibudaw panam ningthaw ningsing kubam amadi Androgi akoibada lairiba kubam sing semjin na ba ngase Chief Minister N Biren project ama sangakre Thauram aduda Andro esigi MLA T Syam Kumar saruk yakhe loine na khongchat aduda Andro da leiba Andro inscribed stone adubuso khudakta semjin na ba mari leinaba official da khangankhe awatan thokibani thokune Sipasana Shambushi. Immediately Shango for the Miruti. Union Minister of State for Health and Family Welfare Bharati Pravin Pawar Amadi Manipur Lengaki Health Minister Dr. Sapam Ranjan Yauna Bisnupur Esegi Health and Wellness Center Fubala the Laktuna Yangsing Kray. Khongchat Asiga Mari Lainana Minister Dr. Sapam Ranjana Bharat ki Yaifanaba PM Modi na paikhatliba thabak sing maru oina health sector gi matangda mioi crore chamaga marifutara manga vaccination tawkhiba amadi health and wellness center lak amaga makhai lingkhatkiba asigi matangda pankhe mahangna makha taraduna Manipur gi CM N Biren award apa leitanaba kanna honaduna health sector fagatnaba honaba adubo singthakhibaga loinana center asida yoga tawribi nupi singbusu thagatke amasung chang naine yoga tawnabasu haikhe Masafaba Bharat ama oinaba amata oba wakhalonda hingminnaba hakchang fana leinabagi wakhal matam chuppada khanduna hingnaba honasi haikhe ngasigi khongchat aduda health director K Rajo Bisnupur gi CMO Dr L Rai Chandra Dr Singh CHO Singh asa worker Singh amadi staff Singh saru yakhe Haukiba Jungi Tang Mapanda Khetaranjan Soramna Masagi Anaba Amadagi Manung Matam Chadana Lekidabada Political Party Taragahumdagi Apunba Body United Front Manipur UFM gi Maikaidagi Awaw Fungdok Narakli Laikidraba Khetaranjan Soram Nationalist Congress Party NCP Manipur Pradesh ki President Famsupuriba Ikai Khumnabada Matik Charaba Iboyaima Soram gi Machanupa Ahalni Loinana United Front Manipur UFM na mahangna manung matam chadana lekidabada nahoriba imung manungi awabadisu saruk yazari haina UFM gi convener Chabungbam Premchandra Singh na thadorakpa chirol amana haide Great June Uprising Unity Day 2022 ge numit asida harau kumai amadi sintha lepiduna June 19 gi thauramda leibak miyamna saruk yabibaga loinana donate tawbiyu haina observation committee na thadorakpa chirol amana haide Cherol asina makha taraduna Englising anishubna amagi June taraga marida Government of India amadi NSN IM Nagaland gi wangmada without territorial limit haiba wahaisi hapchinduna ceasefire action tawrakpa amadi madugi marumda Government of India na furup singhi marakta khaibung tanana basilaktuna ireibak iramdangi ngamkhaida chauna singnarakhe
Matam aduda ireibak iramdangi ngamkhai amadi apunbagi saktambu kannaba honakhiba miyamgi ihau aduda thawaina pontha pikraba athaubisingi yatafam oiriba Krikupata haikat lekat tambagi thauram ase pangthok jagadoriba asida khwai miyamna numit asibu chena thago nabiduna isagi chilaba matam kaithok piduna yawba lakpinaba haijare numit asida miyamna harau kumai pangthok pidana ba haijabaga loinana Iramdam miyamgi damak punsigi damak blood donation camp amaso Jenims amadi teams ka khusamnaduna pangthokadori masida iraicha singna blood donation tawinabasu appeal tawrakle Lining Thau Village Level Federation Paurabi Lanmei Thanbi Village Level Federation Wairi Malem Sembi Village Level Federation Waiton Mangal Village Level Federation Tezpur Mairapaibi amasong Waiton Gram Panchayat na sinduna ngase ima ibil singi oiba apunba maira khongchat ama chatkre Khongchat adu Paurabi Waiton Wairi Sawombung Tezpur Fauba Mairapaibi mioi kayana saru yaduna chatkibani Thauram aduga mari lainana ima wahengbam premilana lamdam asida yu amadi drug chabi chang hengalakpada natana nupigi mayokta chathaba crime kayasu lepa leitana hengalakli haikhe masigi awaba chaithengdi yumgi nupi angang da fangi ahin ba sel chalhali nena taba imung amasung samas ohende haiba phongdokhe Laikai de guli yonba yu yonba nisa khuding yonba lepiro mayai kaba nisa chaba amari yonba lepasi loinana laingak nasu nisa chaba yonba lepnabagi khongjang da hena khunja singi lamdasu meeting chungbi haina haike khongchat adda ima ibil singna tongan ba placard kaya su paike nupi angang da nisa chaduna otpanai ba lepasi puknung da laiba angang nupi ni hairagadi manghan ba lepasi stop domestic violence stop crime against women and children haiban chingba placard sing su paike Matang sa break amalawin na si Break matungda mayam mataram nokchari Imphal iski mafam amada chenba diesel auto amada tha asigi tang taragi numidang pung tarit khare helakpa adwaida chehi taraga taruklomgi nupi macha amabu gari aduda faminaraga molest tawkre haiba nipan suba Manipur Rifles ki rifleman oina pangai da leiba MPTC da commando course ki damag training chathariba Thobal district ke sanga yumfom dagi MD Jabir Khan chehi nifuga mathoibo special judge Pokso Imphal isna judicial custody remand pibadagi accused ase ngarang jail yaukre Thaudok asigi victim imung manungi miyoi singna hangang police station da complaint ama file tawkhe complaint adugi matung ina police na accused adubu pangai da leiba MPTC gi training mafam dagi faduna wahang pahong chathakhe amasong tang taraga mathoi dagi numit mari nigi police custody remand pikhe accused amadi victim anigi council gi submission court na tarba matung special judge Pokso Imphal is accused asibu judicial custody remand piduna jail da thajin khibani haire Thobal District Police ki achauba mai pakpa ama oina District Police na war against drug haibasi da changsilakpa drive ki saruk ama oina ngarang ayuk Moizing Mina Bazar dai heroin brown sugar factory ama thugaiba ngamkhibaga loinana lupa crore chani romgi oigadaba brown sugar kg chani kunithoi gram marifu manga amasung sungbala changwa polam singa kona na nupi ama fagat pangamkhre Fagatlaba polam sing adu Thobal Police ki District Hospital da paumi singi mamangda puthokduna SP Thobal Jogesandra Haubizam na haikibada ngarang ayupung tare taba matamda thazaba yaba paugi likhun amagi matung ina SP Thobal Jogesandra Haubizam gi meeting makada District Police ki Additional SP O Wangkhemban luchingduna CDO unit Thobal gi OC Inspector N Sadananda amadi nupi police sing yauna joint team amana Thobal District ki Moizing Mina Bazar da leiba Thobal Mayom
Ahamadi Bibi Chahi Nifuga Nipan Mapuraiba, TH Kedimur Elias Kadimgi Yumda Thiba Humbagi Tabak Chatabada, Heroin Brown Sugar Oramgani Chingnaba Amade, Madubu Sungbada Sizinaba Polam Sing Ado, Fagat Pangam Kibani Haide. Jiribam District Yam Namaru Oiba Lambi Ama Oriba Ziri Tipai Muklambi, JT Road Matam Kuinadagi, Sembi Dana Labedagi, Chingdong Leka Human Association as same Naba Demand Tauraduna, Ta Asigi Taraga Nitogi, Numidang Pung Tarutagi, Pung Nifuga Nipangi Oiba, JT Road Tingzinba Hokibana Maram Oiraga, Mioy Kaya Satok Tasin the Akaiba Pira Basungarang, Pung Nifuga Nipangi Ban Santi Oinaroshin Cray. Ban Loiraba Matung, Chingdong Leka Community Holder, Jiribam the Ladyba CSO Singh, Maira Paibi Sing Yauna Makataba Kongjangi Matang the Miang Oiba Mifam Amasupanto K. Adubu Makataba Kongjang Natraga Kongtangi Warati Lokide. Jiribam Deputy Commissioner na Unasi Hirapadagi Ngase, DC ga Unaraba Matung the Makataba Kongtang Loba Haine Ngarangi Mifam Adu the Yanaki Haide. Ningsing Bayai, JT Road Sembi the Badagi Horiba Iho Asida, Jiribamgi JDU Amadi Ajukana So Mapungfana Sagot Kibale Krabani. June 18 Uprising 2001 da Thawaina Ponta Pikraba Athobusingi Katokpa Ado Ningsing Bakak Natana Malem Pumbada Thodo Amadi Athobusing Asibu Kanganabagi Wakalonda Bike Rally Ama Social Activist Amadi International Model Daina Mayang Lambam Night Infalgi the Mug Delhi Thadokre. Bike Rally Ado Ngarang Nungtil Pung Ahumakai Muktabada Union Minister of State R.K. Ranjan New Delhi India Gate Lamtake. Patriotics Writers Forum PAWF Manipur na Chahi Khudingi August kun Imalongi Numidda Pituna Lakliba Tongan Tongan Be Award Sing Pina Bagidamag Manipur Amadi Manipurgi Wangmada Kundariba Manipuri Longi Aiba Aibi Singna Iba Laibak Ningba Wari Macha Sing Thazin Birakpa Yagani Haina PAWF Manipurgi Secretary Rakesh Nauri na Thadorokpa Cherol Amana Khangalakle PAWF Manipur na Chahi Khudingi Manipuri Law na Bharat ki Nipan Suba Schedule da Chankiba Numit August kunda Piduna Lakliba Pacha Maitei Literary Award English Ngani Kunithoi R. Kating Tangkul Literary Award English Ngani Kunithoi Amadi Dr. Saros Nalini Arambam Bharat Literary Award English Ngani Kunithoi Pina Bagi Damag Aiba Aibi Singna Laibak Ningba Wari Macha Sing Thenglabada July Gitara Fawbugi Manungda Thazin Biraknaba Amadi Wari Macha Thazin Birakpa Matamda Aiba Aibi Singi Biodata Passport Photograph Amadi Namthoklaba Wari Macha Adugi Copy Ahum Thazin Biraknaba Haide Wari Macha Sing Adu Kaisantong Hodam Leirak Machin Didim Road Infal the Laiba Ipak Offset Press the Natraga Forum gi Office that Thazin Birakpa Yagani Hena Akupa Moral Forum gi official number 6009562780 Natraga 9862100658 tagi Khangbiba Yagani Haide Ngarang Nungtil Pung Ama Makhairom Tabada Bisnupur Commando gi OC Y Sakti Sen gi command matung ina Taraga Taruk Suba Assam Rifles ka loinana Oinam Bazar dagi RPF PLA gi kedar ama fare Pharaba Miyoi Adude Naurim Ingota Singh Elias Ingot Chahi Kuntra ka mari apok palai khidraba and Borot Singh Samurau Naurim Chapro Makha Laikai dagi Haide Mahak Haukiba Inglising Ani Nipanda Khabai Soidagi Chinglen Kauba Amagi Makada RPF PLA da joint Tokibani Loinana Farba Miyoi Asi Makatana Wahang Pahong Chathanaba Nambol Police Station da Sinakre Haide Aroy Bada Moriba Pa Umana Pisari Chief Minister na Kanglan Nongchuk Thongda Maidingo Narsingi Mitam Maikum Hangtokre Amadi Androgi Akoibada Layriba Ningsing Kubam Sing Semjin Naba Project Sangakre Matang sa Nungtilgi Pony TV News of the Lotion Jade Manipur da Tholiba Ipau Sing Khang na Bagidamag Pony TV Bu Midang Tabiyo